Education Minister Thounaojam Basantakumar Inner Manipur Parliamentary Constituency-da BJP meerep oiragani haina ngashi officially laothokhre. Makaloinana Rajasthan gi Karauli, Jodhpur, ACM sung Dausa set singi meerep singsu ngasi laothokhe. Amarom the outer gi oina BJP ki meerep laothokhtrabasu NPF ki meerep KT Jimikpu sagwana nabagi wafam mangjongna BJP ki maikaidi ki fongdoki ba laikhrabani. Housing Forward inner Musung outer the Manipur the meerep oina laothokiba miyoi taruk sure masigi manung the NPF ki oina outer the KT Jimik and Sigi inner da Angomcha Bimola Koijam outer the Nahanigi MLA Alfred K. Arthur MPP ki oina inner the RK Somrendro RPI ki inner the Maheshwar Thounaojam Amasung BJP ki inner Thounaojam Basantakumar ni Makoi taruki manung de NPF ki KT Jimik MPP ki RK Somrendro gi meerep chief sing mari leinaba returning officer sing da pisin kray lemoriba meerep foigada sing gi meerep chief sing Hayeng aroiba numit Mars kungateret ki nungtil pung ahum taba fawba ki manungda pisinanaba sem sana kray Panbayai thasa ki tangkunda inner amasung outer ki returning officer singna thokhiba election notice ki matungina Manipur gi oina tangkak ani thokna pangthokadaba mikhalasigi meerep che pisin bagi aroiba matam Hayeng Mars ki tang kungateret ki nungtil pung ahum taba fawbane Mathang numit tangkun ganipan da meerep che singe scrutiny pangthokani aduga thasima ki tangkun trage nungtil pung ahum taba matam da meerep che laothokpagi aroiba matam oigani mikhal ahanba tangki ko April 18 amasung ani suba tangkakina April 13 ta pangthoklaga June 3 da mikhal gi fall laothokani